Marupsing, Eikhoina Eikhoigi nungtigi tawgadaba thabaksing tawnaba matamdu konaba sungam ngamde. Nangi tawgadaba thabaksing, nangi projectsing, amadi nangna sangba matamda paage khanba lairik kaya ama leiri. Adubu nangna paage khanba lairik sing amadi ahangba matamda nangna pamjaba thabaksing tawge khankibadu kaidongaida tawba ngamde. Matam ayambada procrastinate tawbagi hainabi lei. Masigi damak author Brian Tracy na matau karamna matamu sizinaduna thabaksingbu laina tawgani habisida chahi kuntra hena thijillaba lairik chama henba amadi article listing hena nainaraba matungda it dead frog hab lairik si phongki author na hari nangna hangoi du chaba hairabadi nangna tawba ngamloidaba thabak amata leite. Masida author na hangoi haribasi nangi oina numittugi khwaidigi chawba khwaidigi maroiba madu tawbada nangonda khwaidigi hainadaba fawangadaba thabak adubni. Madugi thabaktu nangi tungi punsigi oina khwaidigi kanaba pigadaba thabak amasu oigadabani. Aduna author Brian Tracy gi matungina khwaidigi ahanba ruldi nangi khutta maroiba thabak khara leiba taragadi thabak singdugi manungda khwaidigi hena maroiba khwaidigi hena luba thabaktu hana tawnaba honagadabani. Mioi ayambana di khwaidigi ahanbada araiba thabakna hana tawnaba honai. Adubu author gi matunginadi khwaidigi aruba thabaktu hana tawba amadi atai thabak amata tawdringaida madu hana loisinbani. Ani subarulda nangi maroiba thabaktu mangda thamduna wakal khanduna laithoktaba madu nangi ayuki khwaidigi ahanbada pangthokpa amadi asomna pangthokpagi tungkoiba habit ama semba asini. Mioi ayambana thabaktu pangthoknaba wahai kaya ama phongdoi plan kaya ama yali adubu kumna yengchillabadi karanasu thabaktu pangthokte mai pakadaba mioi singnadi atai wakal amata changdana makoigi maroiba thabaksingduda pungning changna thuna pangthoknaba honai. Asomna tawribagi maramdi Eikhoina maroiba thabak ama pangthokpa loiba matamda Eikhoigi brain da endorphins koba hormone ama thadorei. Masina nangi wakalda harauba amadi hena confident oiba pohalli nangi thabaktu hena chawba hena maroiba helikai nangonda hena harauba hengat halli. Aduna nangna thabak singdu hena tawningba pohandona thabak tawbagi matam singdu konaba ngamalli. Aduna nangi maroiba thabak singdu horen hayengi yeithoktuna thuna yangna pangthoknaba thabak singdu pangthokpada nangi matam save tawnaba author Brian Tracy na maroiba technique ko mathoi piri. Technique singdugi manungda khwaidigi laiba amadi aina pamjaba technique tara share tokjage. So, number 1, set the table. Thabak amabu horen hayengi yeithokanba amadi motivation watbagi maroiba maram amadi nangna kari tawgani khangjadaba karamba thabakna karigidamak tawgadawribano haibagi chamamnaba leiba asini. Aduga mioi khara amana atai singdagi hena mai pagliba thabak hena tawribagi maramsu mioi duna masagi chapchaba goal ama leiba masagi pandamdagi mai leithoktana honabagini. Adubu mioi chamagi manungda 3% tamak masagi ithoklaba goal ama semdra thami. Masiguma mioi singsena atai mioi singdagi saruk tara hena mai pakpa heli. Maramsina nangi goal du ithoktuna thamgadabani. Pandam singdu pangthokpagi deadline ama semgadabani amadi madu khudakta thabakta onthokadabani. Author na hari nangna achouba plan amada thabak oina pangthoktana leibabudi maya oirap chouba plan da mai pakna pangthokpana hena fai. Number 2, plan every day in advance. Matau karamna nangna achouba samu ama chagani amuktada yaum amamam chagani aduga nangi achouba masak thiba hangoidu karamna chagani habadi nangi khwaidigi achouba khwaidigi luba thabaktu karamna pangthokani nangna madu step macha oina pikthalaba matungda ahanbagi step tagi hauraga loisingani aduna nangi punsi karaidi yogani habadu nangna goal set tawba amadi plan tawduna thabakta onthokpa haibagi makha poli nangna nomagi minute 10 khaktang kaitholaga plan tahobana nangi thabak pangthokpada pung ani gi changda matam manghangadabadagi save tawba yai aduna author na hari nangna tawge khanba thabak singdu list ama semgadabani nongma walinge mangoinana tha amada tawgadaba list hapta amagi list amadi nongmada tawgadaba thabak singi list semgadabani. Masiga manana nangi project singdusu ahobadagi aroiba faw step macha oina semdau nangna pangthokpa loiraba thabak singdu list tu da tick toksingadabani. Masina thabaktu mathang loisilakpadu mitta uhalli nangonda thauna hapi aduga thabak atai singda thuna tawba ngamalli. Number 3, the 80-20 rule. 80-20 rule si Italian economist Vilfredo Fretona 1895 ta yumpham thon kibani. Masigi principle sigi matungina nangi nungtigi tawriba thabak singdugi apikpa saruk 20% khaktana nangi tungi punsi 80% kanaba oi. Masiga manana nangi business ta 20% customer da nangi product singdugi 80% sales tawi. Asumna nangi nomagi matam chap manana changadaba thabak tara lairagadi madugi manungda thabak ama natraga ani khaktana thabak atai singdagi saruk tara hena belu lai madugi thabaktu nangna ihan hana chagadaba achouba hangoi aduni
ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ 20% ꯑꯣꯏꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯌꯩꯊꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ 80% ꯑꯣꯏꯔꯤꯕ ꯀꯥ ꯍꯦꯟꯅ ꯃꯔꯨꯑꯣꯏꯗꯕ ꯊꯕꯛꯁꯤꯡꯗꯨ ꯍꯥꯟꯅ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯅꯪꯅ 20% ꯑꯣꯏꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯕ ꯂꯣꯏꯗ꯭ꯔꯤꯈꯩ ꯑꯇꯩ ꯊꯕꯛꯁꯤꯡ ꯇꯧꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯊꯕꯛꯁꯤꯡꯅ ꯍꯥꯟꯅ ꯇꯧꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯄꯤꯛꯄ ꯊꯕꯛ ꯑꯃ ꯂꯣꯏꯕꯗꯒꯤ ꯑꯆꯧꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯂꯣꯏꯕꯅ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯃꯣꯇꯤꯚꯦꯠ ꯑꯣꯏꯕ ꯐꯥꯎꯍꯜꯂꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯗꯕ ꯊꯕꯛ ꯈꯪꯗꯣꯛꯄ ꯍꯩꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯀꯤ ꯑꯃꯅꯤ Number 4 Prepare thoroughly before you begin procrastinate tꯧꯗꯅꯕ ꯑꯃꯗꯤ ꯅꯪꯒꯤ ꯊꯕꯛꯁꯤꯡꯗꯨ ꯊꯨꯅ ꯇꯧꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯊꯕꯛꯇꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯥꯡꯗ ꯊꯝꯕꯅꯤ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯊꯕꯛ ꯇꯧꯐꯝ ꯀꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯇꯦꯕꯜꯗꯨ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯈꯛ ꯊꯝꯃꯨ ꯃꯁꯤꯅ ꯅꯪꯒꯤ ꯊꯕꯛꯇꯨ ꯂꯥꯏꯅ ꯍꯧꯕ ꯉꯝꯍꯜꯂꯤ ꯑꯃꯗꯤ ꯋꯥꯈꯜ ꯆꯣꯏꯊꯣꯛꯍꯟꯗꯦ ꯅꯪꯒꯤ ꯊꯕꯛꯇꯨ ꯇꯧꯕꯗ ꯆꯪꯒꯗꯕ ꯇꯉꯥꯏ ꯐꯗꯕ ꯃꯆꯥꯛꯁꯤꯡꯗꯨ ꯅꯪꯒꯤ ꯇꯦꯕꯜꯗ ꯊꯝꯃꯨ ꯆꯪꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯍꯥꯟꯅ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯃꯨ ꯄꯦꯄꯔꯁ ꯄꯦꯟꯁ ꯄꯦꯟꯁꯤꯜꯁ ꯑꯁꯤꯅꯆꯤꯡꯕ ꯋꯥꯔꯛ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯗꯨ ꯅꯪꯅ ꯍꯧꯒꯠꯇꯅ ꯂꯥꯝꯕ ꯐꯪꯒꯗꯕ ꯃꯐꯝꯗ ꯊꯝꯃꯨ ꯑꯁꯨꯝꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯗꯤꯒ꯭ꯔꯤ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯌꯥꯒꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯍꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯅ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯊꯕꯛꯇꯨ ꯑꯍꯥꯟꯕꯗ ꯄꯔꯐꯦꯛ ꯑꯣꯏꯕ ꯊꯤꯒꯅꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯨ Number 5 Put the pressure on yourself ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏꯕꯨ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯒꯗꯕ ꯃꯈꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯒꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯉꯥꯏꯗꯨꯅ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨ ꯀꯩꯗꯧꯉꯩꯗ ꯂꯥꯛꯇꯦ ꯑꯁꯨꯝꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯒꯥꯔꯤ ꯆꯦꯟꯗꯕ ꯂꯝꯕꯤꯗ ꯕꯁ ꯂꯥꯛꯄ ꯉꯥꯏꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯂꯝꯕꯤ ꯁꯦꯝꯖꯗ꯭ꯔꯕ ꯃꯁꯥꯅ ꯃꯁꯥꯗ ꯄ꯭ꯔꯦꯁꯔ ꯄꯤꯖꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯨꯝꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯑꯗꯨꯒ ꯃꯤꯑꯣꯏ 2% ꯈꯛꯇꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯂꯝꯖꯤꯡ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯏ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯤꯗꯔ ꯑꯃꯅꯤ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯂꯤꯗꯔ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯤꯡꯅꯕ ꯗꯤꯁꯥꯏꯗ ꯇꯧꯒꯗꯕꯅꯤ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯉꯥꯏꯔꯣꯏꯗꯕꯅꯤ procrastinate ꯇꯧꯗꯅꯕ ꯑꯐꯕ ꯂꯝꯕꯤ ꯑꯃꯗꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯨ ꯇꯧꯒꯗꯕ ꯅꯣꯡꯃꯈꯛꯀꯤ ꯃꯇꯝ ꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯅ ꯃꯁꯥꯗ ꯄ꯭ꯔꯦꯁꯔ ꯄꯤꯖꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯊꯨꯅ ꯌꯥꯡꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ Number 6 Maximize your personal powers ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ procrastinate ꯇꯧꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯣꯛꯊꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ ꯅꯪꯅ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯃꯦꯆꯤꯟ ꯑꯃꯒꯨꯝꯅ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯁꯤꯟꯕ ꯑꯃꯗꯤ ꯄꯣꯊꯥꯗꯨꯅ ꯏꯅꯔꯖꯤ ꯁꯨꯡꯏ ꯑꯗꯨꯅ ꯅꯪꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯃꯗꯤ ꯊꯕꯛ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕ ꯅꯪꯒꯤ ꯏꯅꯔꯖꯤ ꯂꯦꯚꯦꯜꯗꯨ ꯋꯥꯡꯈꯠꯍꯟꯕ ꯇꯥꯏ ꯅꯪꯅ ꯄꯨꯡ 9-10 ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯏꯅꯔꯖꯤ ꯂꯦꯚꯦꯜꯗꯨ ꯅꯦꯝꯊꯔꯛꯏ ꯃꯔꯝꯁꯤꯅ ꯅꯪꯅ ꯅꯪꯒꯤ ꯏꯅꯔꯖꯤ ꯂꯦꯚꯦꯜꯗꯨ ꯐꯨꯜ ꯔꯤꯆꯥꯔꯖ ꯇꯧꯅꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯪꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯦꯞꯊꯣꯛꯄ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯣꯊꯥꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯁꯤꯡꯗ ꯊꯕꯛꯁꯤꯡ ꯌꯥꯡꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯇꯧꯕ ꯉꯝꯍꯟꯒꯅꯤ Number 7 Motivate yourself ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯏꯃꯣꯁꯟ ꯑꯌꯥꯝꯕ ꯅꯁꯥꯅ ꯅꯁꯥꯗ ꯈꯟꯖꯕ ꯋꯥꯈꯜꯅ ꯄꯣꯛꯍꯟꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯐꯠꯇꯕ ꯏꯃꯣꯁꯟ ꯐꯥꯎꯗꯅꯕ ꯅꯁꯥꯕꯨ ꯃꯣꯇꯤꯚꯦꯠ ꯑꯣꯏꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯞꯇꯤꯃꯤꯁꯇꯤꯛ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯐꯕꯇ ꯈꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗ ꯑꯐꯕ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯕꯅ ꯅꯪꯒꯤ ꯃꯨꯠꯇꯨ ꯀꯥꯏꯍꯜꯂꯣꯏꯗꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯅꯕ ꯍꯣꯠꯅꯧ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯥꯝꯃꯤ ꯑꯩꯅ ꯃꯁꯦ ꯇꯧꯕ ꯉꯝꯒꯅꯤ ꯑꯁꯤꯅꯆꯤꯡꯕ ꯅꯪꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯟꯗꯥ ꯇꯧꯔꯣꯏꯗꯕꯅꯤ ꯃꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏꯗꯕꯅꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯀꯦꯌꯔ ꯂꯧꯗꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯅꯪꯒꯤ ꯑꯁꯣꯏꯕꯗꯒꯤ ꯄꯥꯔꯥ ꯇꯝꯒꯗꯕꯅꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯃꯊꯪꯗ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯗꯨ ꯈꯟꯒꯗꯕꯅꯤ ꯃꯁꯤꯅ ꯅꯪꯕꯨ ꯍꯦꯟꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯦꯟꯅ ꯃꯣꯇꯤꯚꯦꯠ ꯑꯣꯏꯍꯟꯒꯅꯤ ꯑꯃꯗꯤ ꯅꯪꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯄꯣꯛꯀꯅꯤ Number 8 Get out of the technological time sinks ꯑꯩꯈꯣꯏꯅ modern technology ꯁꯤꯖꯤꯟꯅꯕꯒꯤ ꯃꯔꯝꯗꯤ ꯊꯕꯛ ꯇꯧꯕꯒꯤ ꯁ꯭ꯄꯤꯗ ꯍꯦꯟꯒꯠꯍꯟꯕ ꯊꯕꯛ ꯇꯧꯕꯗ ꯑꯁꯣꯏꯕ ꯌꯥꯎꯗꯕ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯅꯃꯛ ꯂꯥꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯉꯝꯅꯕꯅꯤ ꯑꯗꯨꯕꯨ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯑꯦꯗꯤꯛꯁꯟ ꯑꯃ ꯑꯣꯏꯍꯜꯂꯛꯄꯁꯨ ꯌꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯨꯛ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯈꯣꯏꯒꯤ ꯐꯣꯟꯗꯨ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯆꯤꯊꯗꯅꯕ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯆꯦꯛ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡꯗꯨ ꯍꯧꯕꯗ ꯊꯤꯟꯊꯍꯜꯂꯤ ꯍꯛꯆꯥꯡ ꯐꯍꯟꯗꯦ ꯇꯨꯝꯕꯗ ꯑꯀꯥꯏꯕ ꯑꯣꯏꯍꯜꯂꯤ ꯅꯪꯅ ꯅꯪꯒꯤ ꯊꯕꯛꯁꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯅꯕ ꯅꯪꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯒꯤ ꯂꯥꯞꯊꯣꯛꯄ ꯃꯊꯧ ꯇꯥꯏ highly productive ꯑꯣꯏꯕ ꯀꯟꯅ ꯍꯣꯠꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯦ
nangi imungi nangi office ki natraga nangi Leiba ki maroiba paw ama leiba taragadi mioi ama natraga amana nangonda soidana information pirakani aduna nangna hek tumba hogatpaga nangi device tu check tawna ba honaganu author na hari technology habisi nangi mina yamani nangi mapu nate nangbu mateng pangnaba sembani nangi thabakta athingba pinaba sembanate. Number 9. Slice and dice the tasks. Achouba maroiba thabakta procrastination tawbagi maroiba maramdi thabaktu ka hena chawmanba tawba ngamloi khanbagi akiba leibanani aduna achouba thabaktu piktha naba technique amadi salami slice method asini masigi method sina achapot makak amakak chabagumna thabaktu amuktada macha macha oina tawduna thabak achoubu loina tawbada laithokhalli nangna thabak makak amakak tawba loisinbada atopa makak amaga matang tawningba pohalli amadi thabaktu laina loisinba ngamhalli masina taba atoba method amana switch method ni nangna nangi achouba thabaktu minute manga natraga tara tawraga marakta amuk pothaba natraga nangna nungaiba ama tawduna ngahak kanaraga tawba adubani masigi technique sina nangna nangi achouba thabaktu procrastinate tawdana laina tawba ngamhalli. Number 10. Single handle every task. mioi ba jati da pangthokiba achouba thabak thoram singsi thabaktu da mai pak jifawba koina sangna pungning changna honaduna panglakhiba ngaktani aduna nangna nangi maroiba thabaktu khangdokpa loiba fawba thabaktu khaktada pungning changna honaba ngamba habsi nangna thabak singda mai pakna honaba ngamnaba ki amani thabak ama khaktada pungning changna honaba habsida nangna thabaktu hawbadagi atai thabak amatada pungning choithoktana thabaktu 100% loiji fawba honaba adubani kariguma nangna thabak ama loidingai marakta lepa taragadi nangna thabaktu hanagi changda amuk hanna pangthokna bahonaba matamda 500% nangi matam mangani nangna thabaktu marakta leptana honaragadi thabaktu da thawai yawba amadi thabaktu tawningbagi motivation hengalakani masigi habit ama lairakpana nangi punsigi pandam thamduna laina mai pakpa ngami aduna video sinungai khalagadi like tawbiu channel sibu subscribe tawbiu mathangdasu kanaba video sing thakalakpada chitadanaba bell notification on tawba kawbiganu. Thank you for watching.